ꯁꯤ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯚꯤꯗꯤꯑꯣ ꯍꯧꯒꯠꯂꯛꯄꯗ ꯑꯍꯟꯁꯤꯅ ꯃꯆꯥꯅꯨꯄꯥ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅꯦꯕ ꯑꯗ ꯃꯃꯧ ꯅꯨꯄꯤꯁꯤꯅ ꯄꯥꯕꯨꯡ ꯀꯥꯏꯗꯩ ꯂꯥꯛꯏꯅꯣ ꯅꯪ ꯍꯥꯏꯕꯗꯤ ꯃꯃꯧꯗꯩ ꯆꯪꯉꯛꯄꯅꯤ ꯍꯥꯏꯕꯗ ꯅꯠꯇꯦ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯀꯩꯝꯇꯁꯨ ꯍꯥꯏꯔꯛꯇꯅ ꯂꯥꯛꯏꯁꯤꯕꯨ ꯀꯥ ꯍꯥꯏꯕꯤꯗꯨꯅꯦꯕ ꯃꯆꯥꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯑꯩꯗꯤ ꯊꯕꯛ ꯆꯤꯜꯂꯤ ꯄꯥꯕꯨꯡ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯍꯥꯏꯔ ꯀꯥꯟꯗ ꯆꯠꯀꯦ ꯇꯧꯕ ꯃꯄꯥꯅ ꯃꯤꯅꯤꯠ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯤ ꯍꯥꯏꯕꯅꯦꯕ ꯃꯆꯥꯅꯨꯄꯥꯁꯤꯅ ꯑꯩ ꯁ꯭ꯇ꯭ꯔꯦꯁ ꯌꯥꯝ ꯂꯩ ꯑꯗꯨꯏ ꯃꯊꯛꯇ ꯑꯩ ꯀꯣꯟꯁꯨ ꯇꯧꯔꯤ ꯈꯣꯠꯂꯤ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ ꯃꯊꯪꯗ ꯃꯁꯨ ꯅꯨꯄꯤꯒꯤ ꯀꯥꯗ ꯃꯥꯅ ꯑꯃꯨꯛ ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯇꯂꯥꯎ ꯆꯪꯉꯛꯄꯅꯦꯕ ꯃꯁꯨ ꯅꯨꯄꯤꯁꯤꯅ ꯄꯨꯄꯨ ꯀꯥ ꯍꯥꯏꯔꯒ ꯑꯁ ꯑꯊꯨꯕ ꯀꯩ ꯂꯩꯒꯦ ꯑꯩ ꯀꯣꯟꯁꯦ ꯂꯣꯏꯔ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯃꯇꯨꯡꯗꯤ ꯑꯩ ꯅꯣꯛꯇ ꯑꯣꯏꯅ ꯆꯪꯕꯤꯔꯛꯑꯣ ꯑꯩ ꯄ꯭ꯔꯥꯏꯚꯦꯁꯤ ꯈꯔ ꯊꯝꯅꯤꯡꯉꯤ ꯀꯥ ꯍꯥꯏꯔꯛꯄꯗꯨꯅꯦꯕ ꯑꯗꯣ ꯃꯁꯨ ꯅꯨꯄꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯨ ꯀꯥꯟꯗꯁꯨ ꯃꯁꯨ ꯅꯨꯄꯥꯁꯤꯅ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯖꯦ ꯍꯥꯏꯅ ꯏꯟꯊꯣꯔꯛꯄꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯍꯟꯁꯤꯅ ꯃꯁꯨꯁꯤꯡ ꯑꯗꯤ ꯃꯆꯥꯁꯤꯡ ꯃꯃꯧꯁꯤꯡ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯁꯤꯡꯁꯦ ꯃꯈꯣꯏ ꯃꯊꯧꯅ ꯍꯦꯟꯅ ꯆꯤꯜꯂꯦꯅ ꯃꯈꯣꯏ ꯀꯩꯝꯇ ꯋꯥꯔꯤ ꯁꯥꯕ ꯃꯔꯨ ꯑꯣꯏꯅ ꯂꯧꯕꯤꯗꯕꯗꯣ ꯑꯍꯟꯁꯤ ꯇꯧꯐꯝ ꯈꯪꯗꯕ ꯃꯉꯣꯟꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯀꯩꯝꯇ ꯂꯩꯇꯕ ꯑꯍꯟꯁꯤꯒ ꯄꯨꯟꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯑꯣꯏꯔꯣ ꯀꯩꯗꯧꯕꯔꯣ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯕꯒꯤ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯃꯤꯟꯅꯅꯤꯡꯕꯒꯤ ꯅꯨꯡꯁꯤꯅ ꯂꯣꯏꯅꯅꯕꯒꯤ ꯇꯥꯟꯖꯥ ꯁꯨꯡꯄꯤ ꯄꯤꯗꯕ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯤꯔꯣꯟꯁꯤꯒ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡ ꯑꯁꯤꯒ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞ ꯃꯌꯥꯝ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨ ꯑꯍꯟꯁꯤꯡꯁꯦ ꯇꯣꯉꯥꯟꯅ ꯇꯥꯍꯧꯕ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟꯅ ꯊꯝꯕꯤꯕ ꯏꯒꯅꯣꯔ ꯇꯧꯔ ꯊꯝꯕꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯍꯧꯖꯤꯛ ꯑꯍꯟꯁꯤꯡꯁꯤꯗ ꯁ꯭ꯇ꯭ꯔꯦꯁ ꯑꯣꯛꯄ ꯃꯌꯥꯝ ꯑꯃ ꯄꯣꯛꯍꯜꯂꯤꯀꯣ ꯅꯥꯏꯇꯣꯝ ꯇꯥꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯑꯩꯈꯣꯏꯅ ꯑꯍꯟꯁꯤꯡꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯟꯅ ꯂꯣꯏꯅꯕꯤꯒꯗꯧꯅꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯒ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯝꯃꯅꯤ ꯑꯩꯅ ꯐꯣꯡꯗꯣꯛꯄꯗꯒꯤꯗꯤ ꯑꯗꯨꯝ ꯎꯕꯁꯤꯗ ꯚꯤꯗꯤꯑꯣꯁꯤꯅ ꯎꯠꯂꯤꯕꯁꯤ ꯃꯌꯥꯝꯅ ꯂꯧꯁꯤꯟꯕꯅ ꯍꯦꯟꯅ ꯈꯪꯉꯝꯃꯅꯤ